Assam Rifles ka Leiminaba Haibasi Kuki Manak Leibaga Pangkhak Oigani NONGSHUM KHULga NAKNANA Assam Rifles THAMBIGADABA OIRABADI relief camp LEIBANA HENNA PHEI NONGSHUM KHULgi MEIRA PAIBI SAGOLSEM SUBITA KOUBI AMANA PHONGDORAKLI ngasi NONGSHUM da leiba ibudong nongda lairin pakhangba laibungi community hall da pangthokpa paumi singa unabama da waf masi phongdokladuna SUBITA hai Kundrakham Assembly constituency manung da leiba uyumpo gram panchayat ki tongan ma khul sing da Assam Rifles leinaba lakpada khul amatana ayaba pikire khunja sing na yadrabasu NONGSHUM KHULga lonabada leiba khongbal tangkhul da leiba Indian Army singi marakta Assam Rifles su leishinba horakle Assam Rifles na mitei khul manakta leishina ba thorang torakli basi koki sing na mitei da landana ba honarakpada khudong chawa pinabani haina lawi khunja sing ngak senge hairabadi state force natraga topa security force na lehenbio Assam Rifles thamdaba yade hairabadi relief camp ta leiraba khunja sing amuk hana lanjenahan ba oina thokani haina SUBITA na makha tana phongdokhi Mamadi Khamelo area asida thokiba irang asiga mari lainana akoigi leiriba jare asida Assam Rifle asi thamgani haibagi khulonaba khunjinga hairambaga mari lainana hauji asi Assam Rifle changthok changjin tawriba asi akoigi nongjumjida leiriba praja singna pamde maram aduna yari makhaidi Assam Rifle asi mafam asida changan biganu amadi thambiganu haina sarkar gi mafamda leiriba khunja sing amadi development amadi kalab misaban akoi punamakna sarkar gi mafamda thamjai